International Day of Persons with Disability Gamari Lena na All Manipur Handicapped Persons Welfare Association asinduna ngasi association asige yamna phibam sadraba member Marifuda kambalsing yenthokhre association asida matam laiba khibikta sauna mating pangduna laklaba pukchel sauraba singjamai yumnam lekaidagi ilangbam rishikanta rajesh amati pangaidagi chetanna mating pangbirakpa kambalsing adu ahansing adu da khushinaki December 3 akhoi chai gudi ki akhoi laita akhoi asona sing akhoi pi la pani mamang de sum am akhoi pi la I matung de sum am pi ni tibo yam nungai ta bam na khoi chatu ba laita ba khara yaw me du ki halo akhoi adu khangjo hokre do matung de akhoi ani akhoi lai akhoi tangor mi zaina moi tang pau tang pi pi ro mamang wa ga sa mutam handak sa u de laita ba su yaw me khoi member khoi mi IT me am pi je do bo any hogi lai ba khoi Manipur ki society na su sumba me am asona tung ta ba me am se kha sumya mateng pang bi haina khoi site ring jari